Manipur gi Senglaba kanglada leiriba laiphamlen sing amade ibudau pakhang babu aroiba oina khurumjaram laga Assam amade Tripura gi ayibi tara ngasi imphal thadok khre tha asigi chaichet nipan dagi tara fauba numit humni chupna pangthokkiba Patriotic Writers Forum PAWF Pau Manipur gi tara nipan suba mapok numit thoram saruk yabala khiba ayibi sing asina ngasi ayuk anganbada ibudau pakhang babu khurumjaduna Manipur sana leipak asi ingtappa tangdu leitaba lamdam ama oirasanu haina su thongni chakhi PAWF Tripura Branch ke Advisory Board Member Ketrimayum Madafna lamdam asibu konbiriba ibudau pakhang bagi masai kon asida aikoi nangasi lakchaba fangba leisa namba fangba asi maitai da pokliba maitai macha ama oina aikoi aduki matek Chauthok Chai, Wakalda Yamna Nungaiba Poi, Manipur gi Mapalda Khundariba Tripura dagi, Assam gi Hozai dagi, Badarpur dagi Amadi, Kasar dagi Iramdam Manipur asida lakpa mikup asi, Iramdam da lakpa fauba Nungaiba Adugumba Nungaiba Amadi, Nungsiba Faui Senglaba Kanglagi Laiphamlen singda natana, Ining Thau Sanamahi, Ibudau Marjing, Kongjomgi Athoba singda Khubam da khurumjaba fangjariba amadi loktak pat kaibulomjau National Park na chingba fazaraba mafam kaya yengba fangjariba asimak Patriotic Writers Forum Manipur na aikhoibu Manipur da kaubirak laka February nipan dagi na tara fauba numit humni chupna pangthokiba forum asigi chahida mifam da saruk yaramlaba tara dagi asigum laba mikup asi fanglam dabasu yai Patriotic Writers Forum Manipur gi Thauburoi pumnamakpo ngasi iramdam Manipur thadok lamdai mikup asida tawbima khangba uchari Manipuri Women's Literary and Cultural Organization Hozai Assamgi Secretary Asem Subhasini na maitai furup asigi haurakfam oiriba sana leipak Manipurda amuktang yauzage khanjabadu ibudau pakhangba amadi lining thau sara mahina thaujal bibadagi yauba fangjabani pokpagi mahai yale khanki Lal yamna kanba lamdam amani haina laktringaidagidi yamna kirami adubo sana leipak yoraklaba matamda Manipur gi miyamna utpirakliba minungsigi mathau mayam asina akiba pumnamak manghan khre haina phongdoki